Houkhiba irai da Myanmar Da Mayoknakhiba Yuha Habagi Thoudok adu top level emergency ni Haina World Health Organization WHO na Laothokhre. World Health Organization na makatan hai Yuha Habagi Thoudok aduna sokalaba singi punsi kanana pamati thoklakadaba laina singdagi ngakthoknaba hotnabada yamdrabada $1 million nipan rom mathau tagni haidi. Thoudok thokfam maduda ana lahingi matik chaba facility fangdabadagi miyoi kaya khudong chadaba mayoknaduna leidibane. Myanmargi Mandalay amasong Naypyidaw leiriba ana laying samsingda medical supply kaya fangankre hainasu World Health Organization na fundurakli ningsingba yabadi Yuha Hakiba duna awaba mayoknariba Myanmar amasong Thailand da India yauna malimgi tongan-tongan baleba kaya na tengmang potlam kaya mateng pangkrabane. Yuha Hakiba duna maram oiraga Myanmar da miyoi lising amaka chatret henna leikidabani amati miyoi lising ahumga chamri rom asok apani nangkibani hawjek fawda miyoi chahum rom thiba khangdana leiribani amaromda Thoudok aduna maram oiraga Thailand dasu miyoi 19 leikidabani amati 19 rom na asok apan nangkibani.